Online Manipuri nungthili pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau news tegila khocherake irengbam buffer zone lansinduna Kuki taba jagada changnaba hotnaramba Meitei manga security force ta kanba ngamkhre kangai pa punma kholau gi update tegila khocherake Kuki singna blockade tawri location technopal iwergi khudol oina Kuki singna singda dam kadang banda akanba mongda Kuki singna bom yauna landarakre hairi Minister Nemcha Kipjengi wafam khunja sine yaningdaba fongdorakli Imphal East ki yangang popi uyok ching amadi thamna popi uyok ching gi mafam sing asi ching gi administration gi makhada leibani haiba nemcha Kipjen gi wafam yangang popi khunja sing yaning daba fongdoragli uyok ching sing asi da central forcing nauna thamduna section thorang lokhalakpa Kuki nupi sing na laktuna khongjang changsilakpa laibak thibani athuba matamda khongjang handokadabani haina yangang popi club ki member Hemantana fongdoragli yangang popi club ta pangthokpa pawgi mifamda Hemantana hai irang asigi manung chana Kuki militant sing na lausin kraba uyok ching sing asi lamdam asida Kuki sing na khundarak tringai ipa ipu sing gi haktak tagi khunja sing gi u yok naba ching oina leklaba mafamni uyok ching sing asi Kuki luf kharana cyber post haina nauna mingtholakliba asi aranbani uyok ching sing asi kan thangnana leiriba kauni amadi sanground hairiba asina Kuki sing na lausin kraba mafam sing asisu khammen lok Reserve Forest ki manung chana leiba mafam ni haiki mangna makha taraduna kumja 1980 ki matamda forest area asida Kuki gi yumnak ama anikak tarambadagi tapna tamna mito pusilaktuna khul lingsin khiba mafam ni khul khuling duna leiba nataba thamna popi amadi yangang popi uyok chingda central forcing thamna irang laksinaba hona ringai cherakta Kuki nupi singna khongjang changsilakpa maram chade haina mangna fongdokhi Manipur tholeba irang ase local crisis nate pluralistic society amada lairiba khenabasing manana thamnaba honabada thengnariba singnabasing adugi microcosm amani haina Lieutenant General Richard D.S. Hudana fongdoragli India da lairiba ethnic diversity asina laiba asegi mapangal su oiri asonba su oiri ethnic diversity asina khenaba adubu hena chawthohanabagi mahutta amaga ikai khumnanaba amadi aningba pambasing adubu lausinbani North East na thengnaragliba asi yenglagadi ingtapa purakpa haibasi pumnamukpu konsinba lengak responsible leiba luchingba amadi ethnic harmony na yumpham oiba khaktana ngamgani hairi Lieutenant General D.S. Huda Ritiana Fongdokpada Manipur ki irang asi tha taramapal sujilaglabasu waroisingi mami tadri Manipur ki Chief Minister N Biren Singhana December 13 pangthokiba Vijay Divas Soromda state asida tangdu leitaba Hanjilaktanaba agency kharana tamnana honari haina maral seki political gi ithil yawa amadi nakal ama khaktagi oiba information na irang asigi chawthorakpagi maruoiba maramni irang asigi warosin puraknaba matik chaba action lokhatpagi matangda central luchingba singda aranba paw kaya pisinuna wakhal tanadana bathoanbani Manipura hujik oiriba phibam asi ningthina yenglabadi North East ta leiramba lalhobagi irang adu Indian state ta Matau karamna mai pakna thengnaki amadi matau karamna Manipur khaktana tokhai hauribano haibagi chapchaba mami adu uba fangli Indiana ning tamba hek fangbaga khulai paiba lalhobagi akanma khongjang ama laktuna tongan makalum sigi marakta achoba lanfam oiraki travel group singna makhoigi identity sing adubu ngakpagi mingda greater autonomy tanba yauna lalhobagi khongjang asi travel singna hena mathau haptuna lakli Manipura thokliba irang ase India gi mapunglamda thoklam batarabadi Bharat lengana tumina leithoklo ibobi Leipum phamlaga leipaki wa khananina badi yaroidabana maram oiraga assembly mifam phamba haibasi yamna tangai fadabani Manipurda thokliba thodok wathok sing ase India gi mapunglamda thoklam batarabadi Bharat lengangna tumina khaklei thoklam loi athuba matamda warosin pragna balofam thokba thodang adu larongani haina Congress legislator party gi luchingba okram ibovina fongdokre wafam asing ase Imphal gi beti rota laiba Congress banda pangthokiba pawmi singa unaba amada oibo bina fongdokhibani Paumi Singa Unaba aduda MPCC ki President K Megachandra Sugunu ACG MLA K Ranjit amadi Khundrapam ACG MLA TS Lokeshwar saruk yaki Oibo bina makhata na fongdokhibada chaliba chahi asi ngasina loirabanina assembly winter session phamduna laibaki issue asi nainabagi khudongchaba asi amuhana fanglaroi masimakti yamna laibak thibani Manipur gi miyamna thengnariba awaba amadi tongan ba Isu sing na maram oiduna miyam wahaliba asi matam kuimale palibalenga asina tangdu leitaba Manipur ama oina bohona bada opposition na pangbaya ba mateng pangjage democracy gi expert suna tabani na hanjin panba ikaijare Karnataka dagi yamdrabada assembly session mari rak phambagi rule semduna faw leiri mamingtagi oina minute khara phamkibe assembly mifamna lebasigi hojik tholiba wathok sing asigi solution prokpa ngamloi mangna makhata na hai miyam gi mihut oiriba MLA sing na hojik oiriba Manipur gi phibam asida security protection tawraga thamli adubu hojik minister MLA kharada ahenba security force thamjiliba si yamna ikai ningai ni lamdam sigi miyam na Manipur lenga asi miyam gi yenglaga thabak tawdre haina
ꯌꯥꯅꯤꯡꯂꯛꯇꯕ ꯇꯥꯔꯒꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝꯅ ꯄꯤꯔꯕꯁꯨ ꯉꯥꯛꯁꯦꯟꯕ ꯉꯝꯂꯣꯏ ꯋꯥꯐꯝ ꯑꯁꯤ ꯑꯆꯥꯛꯄ ꯃꯩꯗꯒꯤ ꯍꯩꯖꯤꯜꯂꯤ ꯈꯜꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯠꯇꯕ ꯀꯗꯥꯏꯗ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯅꯩꯅꯒꯅꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯕ ꯋꯤꯟꯇꯔ ꯁꯦꯁꯟ ꯑꯁꯤ ꯀꯧꯕꯤꯌꯨ ꯃꯁꯤꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯨꯡꯂꯝꯗ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯝꯂꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯔꯝꯒꯅꯤ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤ ꯀꯌꯥꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯀꯌా ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯅ ꯏꯔꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯇꯥꯛꯆꯔꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯑꯣꯄꯣꯖꯤꯁꯟꯅꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯣꯠꯅꯖꯒꯦ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯅꯩꯅꯔꯛꯄ ꯇꯥꯔꯒꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯈꯟꯅ ꯅꯩꯅꯔꯁꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ